इवन आइना पास्ट नंग थेंगना बसे करम कान थेंगना गदा आई हम दि पनिंग दबने दु पल लगे को आई मरुप सुरेन गी आई हम रुति नजर को मरुप ने आई ngasi मिंग पल से आई पाक पन दबने आई हम रुति नर को ओजाम दा तमिन नर को हम नुसी मरुप ने मागी दा नंग वीडियो हम सीएम के लंबी गी चिदाई द चटलीबा अंगाव बमान ब चाकनी बसे पामजना ओइबना ती लाइरबनी महाक लाइरबा की बात दादा मतिक चाद भाई तो मैं आम की चैनल लेकिन है आई खतना तना दादा खतना अखोई डिजिटल सोसाइटी ना डिफरेंट लेवल ना कोई ना यूट्यूब तक कोई चंगे हम अखोई ने चंगक पाई जा सियम तांग बा ममन लेबा चैनल ने अना गाय भी गनो को मैं मई मनाक चले भी दादा से हमने नुक्सी जरब दादा ने दादा ने चु उइरे थेंगना जे हाइना लै बानी जे पाक थेंगना दे नुक्सी बा इनाव ने कोई फोन दि दुम फाउनो बा तंजा चाबो तन टाइमिंग सु थोक तब जगी हाइ तारे माना बानी से थेंगना दे ममांग दा ला यम मे द सिंगा मे 360 दा मा लाए आई उंग लातबा आई लागा मा उंग लातबा दाइ तबना दु मसिदि हम नुवारे सिंसिफाई दा वाटरमेलन फेस्टिवल कोई इरु है तारे मैते लोन कोई मालोन हारा का समाज सिदा हम नुसीबा मोमेंट हमने आदि अखोई दी मैम दा हाइजनिंग से तै नतबा अखोई से गदौगे दा अखोई की ओइबा तोंगान बा थमोई की ओइबा मरी अमा लेनेबा सिगी मरी से चुमना हाइ तारे अखोई नदी कनागुम्बा सिंग नदी नॉर्मल गाइना नॉर्मल पर्सन का हाइको दु खोई की ओइना खोइना सिनबा अखोई की लोंदा दा जनरल पर्सन हाइजगे को अखोइना डिसेबिलिटी कांगुप्ता लै डिफरेंट लेवल हाइ तारे अखोइना लैरुबनिना खोइ डिफरेंट लेवल सिंग सिगी ओइबा थमोई की मरी अमा लेजेबा सिगी थमोई की मरी सिना आइगा इनाउगा खोइनी की ओइबा मरी अमदि कुइरबा सेमबा दु सुमाइना मयाम दा तंग हाइ तारे आइगा इचिनाउ से नुसिनै हाइबसे तंग उजनिंग बदो यामना अदुगी तंदा दुमा ngasi से तंदा दुमा फंग पे सोना चावा मतम पिबिरा कांदा ngasi उनबा फंग याम नुंगाय नाउगा उनबा वाटरमेलन फेस्टिवल असि याव लाखदा दादा थेंगना बसे सि हम हराव हाय अदुगा मैम जो खंगिरमने को हादि दादा पोकपदगी दुम लाइन जो बिगेरा ओइ मान हाय अदु दादा वो उबदु दुम मैम खंगिरमने को आई जो गनांग नान कक्सिंग गुम दगी को हादि ब्लाइंड स्कूल में चले आदि बोर्डिंग नि को अदु इचनुपी इचा मैम थेंगना बे इचिनाव इनाव याम बसे को अदु अदुम आइना लोइना बसे थेंगना को नुआगा अदु मेंटलिटी जो तोंगाले दादा को याम सार्प ओ स्मार्ट हो हुजिक दादा दे रिकॉर्डिंग नंबर दादा तक 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 सेमबी करेबा अदु आइना आइनिंग बरी दादा ना उना कमाइना आदि दादा याम फजन खंगने मैं तारे मंदो को अदु दादा दी आदि मिटना बंगला मिटना लोय उद्रगा जो को आदि दादा ना उना खंगबी रे पसा कमाइना खंगबी रे सि तन्ने खंगनी आई से सुमाइ तवे हादि सिजना हागि क्वेश्चन से याम चुम्मेबा को हांगबा म्याम थोकबा अखोई की सोसाइटी से हाइ तारे को अखोई की सोसाइटी से विजुअली इम्पेयरमेंट सिंग से हादि मोई की मोमेंट से कई नोइ से मोई मूवमेंट से कई कमाइन लेगे से याम नैनबगी चांग से वाट पनेबा कोई तो आउट ऑफ मणिपुर हाइ तारे तो स्टेट तबुदी विजुअली इम्पेयर सिंग से मागी मरम द कदौ मैम ले को इवन लाइक फोमना लेरेबा अखोई की लमदम से हाइ तारे अखोई की इरमदम हाइदे अखोई कांगलाइपा इरमदम नुसीबा लमदम से को लमदम सिगी हाइदे अखोई की सोसाइटी सिना अखोई की विजुअली इम्पेयरमेंट सिंग से कमाइन तौर लेगे का उदम मोइना सिनेमा ngasi de du sima dum tang yengu sine ka hai base kaman loiba khoi ki terminology ma sin nei ba kaina ma su usu udna ka ma yengu se hai no hai do ne ba sai kaman loiba lon ne ba yengu si hai nei se du mit udraga su ke do da mit ha ba mit sina uri si de somewhere kilometer kha ga ta ne ba adu thamoi gi mit si di wal ji tu to bangam me ba thamoi gi mit na san gi ta ga de yo bangam da ba mafam lai ke ba aduna ai hai je ningi di visual impairment sing se kai gumba hadi mentally problem like ta ga de magi thamoi gi mit ama leyeba koi gi visual impairment sing se mit udraba sing se gi hai tare thamoi gi mit ama yawe adu gi thamoi gi mit tuna hai tare ai ga nang gi video thengnai se ai han bada ai facebook ga thengnai adu ga nang gi tongan ba nang ada lei ngai da hadi lan manung da hai tare koi lam sigi da makta nang contribution tawjning ba tawjiba kai taw mayam se ai loi thengnai ba loi thengnai ko even ai na past nang thengna ba se karam kan thengna ga da ai am di paning da bane du pal lage ko ai marup suren gi ai am uti nazar ko marum ne ai ngasi ming pal se ai pak pan da bane
ꯑꯩ ꯌꯥꯝ ꯂꯨ ꯇꯤꯟꯅꯔꯛꯄ ꯑꯣꯖꯥ ꯑꯝꯇ ꯇꯝꯃꯤꯟꯅꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯦ ꯃꯥꯒꯤꯗ ꯅꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯩꯑꯕ ꯑꯗꯨꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯗꯩ ꯈꯪꯈꯤꯕꯅꯦ ꯏꯍꯥꯟ ꯍꯥꯟꯅ ꯅꯪ ꯊꯦꯡꯅꯈꯤꯕꯁꯦ ꯑꯗꯨꯗꯒꯤ ꯑꯩꯒ ꯅꯪꯒꯗꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯕꯁꯦ ꯑꯗꯨꯗꯒꯤ ꯅꯪ ꯉꯁꯤꯐꯥꯎ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁ꯭ꯀꯤꯞ ꯇꯧꯗꯦ ꯑꯩꯅ ꯈ꯭ꯋꯥꯏꯉꯩꯁꯦ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯗꯗꯥꯅ ꯚꯤꯖꯨꯋꯦꯜ ꯎꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗꯣ ꯑꯍꯥꯟꯕ ꯊꯦꯡꯅꯩꯒ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯕꯗ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯈꯪꯕ ꯉꯝꯃꯤꯅꯣ ꯍꯥꯏꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯉꯣꯟꯗꯁꯨ ꯑꯖꯤꯠꯅ ꯍꯥꯏꯕꯗꯀꯣ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯗꯗꯥꯒꯤ ꯅꯝꯕꯔꯁꯨ ꯂꯧꯅꯔꯦ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ उनरगा ꯑꯩꯅ ꯗꯗꯥ ꯑꯃꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯐꯪꯕꯁꯦ ꯁꯤ ꯑꯩꯒꯤ ꯌꯥꯝ ꯑꯇꯥꯡꯕ ꯁꯦꯂꯤꯕ꯭रिꯇꯤ ꯑꯃꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯐꯪꯉꯤꯅꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇꯦ ꯑꯗꯨꯅ ꯗꯗꯥꯅ ꯈꯪꯉꯔꯣꯏꯕꯀꯣ ꯑꯩꯗ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯁꯦꯂꯤꯕ꯭रिꯇꯤ ꯕꯤꯀꯣꯁ ꯗꯗꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯩ ꯈꯪꯉꯦꯕꯀꯣ ꯗꯗꯥꯒꯤ ꯇꯦꯂꯦꯟꯁꯦ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯃ꯭ꯌꯨꯖꯤꯛꯀꯤꯔꯣꯝꯗ ꯑꯗꯨꯒ ꯁꯤꯡꯒꯤꯡꯔꯣꯝꯗꯁꯨ ꯑꯣꯏꯗꯣꯏꯔꯦ ꯍꯣꯏ ꯃꯥꯅꯦ ꯏꯁꯩ ꯁꯛꯄ ꯁꯛꯄꯗꯤꯀꯣ ꯑꯩ ꯏꯁꯥꯃꯛꯇꯤ ꯁꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯏꯁꯩ ꯇꯝꯕꯤꯕꯗꯤ ꯑꯗꯨꯝ ꯇꯝꯕꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯂꯦꯕꯦꯛ ꯇꯧꯕꯗꯤ ꯇꯧꯗꯦ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯗ ꯉꯥꯛ ꯑꯗꯨ ꯐꯔꯦꯅꯦ ꯏꯅꯥꯎ ꯊꯦꯡꯅꯕꯩ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒꯨꯝꯕ ꯑꯃ ꯌꯥꯎꯔ ꯁꯥꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯆꯤꯟꯒ ꯂꯜꯂꯦ ꯑꯩꯈꯣꯏꯗꯤ ꯈꯅꯥꯎꯁꯦ ꯐꯠꯇꯦꯕ ꯏꯁꯩ ꯁꯛꯑꯕ ꯈꯅꯥꯎꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯗꯒꯤ ꯑꯩꯅ ꯏꯅꯥꯎꯒ ꯊꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯃꯇꯤꯛ ꯆꯥꯖꯗꯕ ꯆꯦꯅꯦꯜ ꯑꯃ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚꯀ ꯈꯔ ꯈꯔ ꯇꯧꯖꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜ ꯑꯃꯒ ꯂꯩ ꯄꯦꯖ ꯑꯃꯒ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯅ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃꯒ ꯂꯩꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ ꯃꯇꯤꯛꯇꯤ ꯌꯥꯝ ꯆꯥꯖꯕ ꯅꯠꯆꯗꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯨꯝ ꯕꯥꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯈꯣꯡꯉ ꯊꯥꯒꯠꯆꯒꯦꯅ ꯁꯦꯝꯖꯈꯤꯕ ꯁꯤꯡꯒꯃꯩ ꯁꯤꯅ ꯒꯥꯏꯗ ꯇꯧꯔ ꯁꯦꯝꯕꯤꯈꯤꯕ ꯗꯗꯥꯅ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯗꯒꯤꯅꯦ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯗꯗꯥ ꯈꯛꯇꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯁꯣꯁꯥꯏꯇꯤꯅ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜꯅ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯁꯨ ꯆꯪꯖꯐꯝ ꯑꯩꯈꯣꯏꯅꯁꯨ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯁꯤ ꯌꯥꯝ ꯇꯥꯡꯉꯕ ꯃꯃꯜ ꯂꯩꯕ ꯆꯦꯅꯦꯜꯅꯤ ꯑꯗꯨꯅ ꯍꯥꯏꯕꯤꯒꯅꯨꯀꯣ ꯑꯗꯨꯅ ꯑꯩꯒꯤꯔꯣꯝꯗꯒꯤ ꯍꯥꯏꯖꯒꯗꯕꯗꯤ ꯗꯗꯥ ꯑꯩ ꯆꯦꯅꯦꯜꯗꯣ ꯑꯩ ꯇꯦꯛ ꯇꯧꯖꯔꯝꯒꯦ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯗꯗꯥ ꯄ꯭ꯂꯤꯖ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯊꯣꯛꯑꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯍꯧꯁꯦ ꯑꯩꯅ ꯁꯨꯝ ꯕꯥꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯈꯣꯡꯉꯒ ꯑꯩꯅ ꯊꯥꯒꯠꯆꯕ ꯆꯦꯅꯦꯜꯅꯤ ꯑꯗꯩ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯩꯅ ꯁꯦꯝꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒ ꯂꯥꯏꯚ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯝꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯩ ꯂꯥꯏꯚ ꯇꯧꯕ ꯉꯝꯖꯗꯕ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯖꯔꯛꯈꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛ ꯉꯪꯖꯒꯦꯀꯣ ꯁꯨꯝ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯆꯠꯂꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯆꯥꯛꯅꯤꯕꯁꯦ ꯄꯥꯝꯖꯅ ꯑꯣꯏꯕ ꯅꯠꯇꯦ ꯂꯥꯏꯔꯕꯅꯤ ꯃꯍꯥꯛ ꯂꯥꯏꯔꯕ ꯅꯨꯡꯉꯥꯏꯅꯤꯡꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯃꯔꯜ ꯂꯩꯇꯕꯒꯤ ꯂꯥꯏꯔꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯃꯔꯜ ꯂꯩꯇꯕꯒꯤ ꯂꯥꯏꯔꯕꯅꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯆꯠꯂꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯆꯥꯛꯅꯤꯕꯁꯦ ꯄꯥꯝꯖꯅ ꯑꯣꯏꯕ ꯅꯠꯇꯤꯌꯦ ꯂꯥꯏꯔꯕꯅꯤ ꯃꯍꯥꯛ ꯂꯥꯏꯔꯕ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯈꯤꯇꯪ ꯃꯇꯦꯡ ꯁꯛꯄꯗꯣ ꯊꯃꯣꯏꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯗꯗꯥꯅ ꯚꯤꯗꯤꯑꯣ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯀꯣ ꯚꯤꯖꯨꯋꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯤ ꯄꯨꯔꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯕꯅꯤ ꯗꯗꯥ ꯑꯩꯈꯣꯏ ꯂꯥꯏꯐ ꯄꯣꯛꯂꯛꯄꯁꯤꯗꯤꯀꯣ ꯗꯗꯥ ꯑꯩꯈꯣꯏꯅ ꯁꯛꯂꯛꯄ ꯏꯁꯩꯁꯦ ꯑꯗꯨꯝꯅ ꯃꯤꯅꯤꯡ ꯑꯃꯃꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯚꯤꯖꯨꯋꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯕꯁꯤꯡꯅꯀꯣ ꯍꯥꯏꯗꯤ ꯃꯤꯠꯅ ꯎ ꯐꯪꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯑꯃꯇꯪ ꯊꯥꯗꯣꯔꯛꯄꯁꯦ ꯁꯤ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯝ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯃꯤꯅꯤꯡ ꯂꯩꯅꯀꯣ ꯁꯛꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯆꯥꯛꯅꯤꯕꯤꯗꯣ ꯃꯥꯒꯤꯗꯣ ꯄꯥꯝꯖꯅ ꯑꯣꯏꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯑꯩꯒ ꯏꯅꯥꯎꯒ ꯉꯁꯤ ꯊꯦꯡꯅꯔꯦ ꯑꯗ ꯏꯅꯥꯎꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔ ꯏꯅꯥꯎꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯣꯏꯔꯛꯄ ꯅꯠꯇꯦꯕ ꯁꯗꯟꯂꯤ ꯍꯥꯏꯗꯤ ꯏꯟꯁꯤꯗꯦꯟ ꯑꯃꯗꯩ ꯑꯣꯏꯔꯛꯏꯅꯦ ꯑꯩꯅ ꯉꯁꯤ ꯂꯦꯜꯂꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯂꯀꯥꯟda ꯑꯩ ꯚꯤꯖꯨꯋꯦꯜꯂꯤ ꯑꯦꯝꯄꯤꯌꯔ ꯑꯃ ꯑꯣꯏꯔꯨꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯠ ꯎꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯨꯒꯦ ꯑꯗꯨꯅ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯔꯒ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯝꯅ ꯑꯣꯏꯔꯛꯄ ꯑꯃꯐꯥꯎ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯀꯩꯅꯣꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯐ꯭ꯔꯦꯟ ꯂꯦꯕꯦꯜ ꯁꯣꯁꯥꯏꯇꯤꯁꯦ ꯃꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯅꯤꯡꯕꯁꯦ
ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯦ ꯇꯨꯡ ꯀꯨꯏꯐꯥꯎ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯗꯗꯥꯒꯤ ꯆꯦꯅꯦꯜꯒ ꯄꯦꯖꯇꯁꯨ ꯒ꯭ꯔꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯂꯤ ꯀꯣ ꯕ꯭ꯂꯥꯏꯟ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯣꯏꯗꯁꯨ ꯃꯣꯇꯤꯚꯦꯠ ꯑꯣꯏꯔꯒ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯆꯪꯕ ꯌꯥꯏꯀꯣ ꯀꯥꯏꯅ ꯋꯥꯈꯜꯗ ꯂꯥꯛꯄꯗ ꯍꯣꯏ. ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯆꯪꯕꯤꯔꯛꯄ ꯍꯦꯟꯅꯀꯣ ꯃꯥꯅꯦ, ꯃꯥꯅꯦ. ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯗꯧꯅ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯇꯩꯁꯨ ꯑꯇꯣꯞꯄ ꯔꯣꯝꯗ ꯑꯣꯏꯕꯈꯩꯗꯣ ꯍꯣꯏ. ꯃꯣꯏꯁꯨ ꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯗꯤ ꯄꯦꯖꯀ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯃꯣꯏꯗ ꯍꯥꯏꯗꯤ ꯐꯣꯔꯃꯦꯂꯤꯇꯤ ꯂꯩꯕ ꯅꯠꯇꯦ ꯅꯣꯔꯃꯦꯜ ꯃꯤ ꯈꯛꯇꯅ ꯄꯥꯏꯗꯣꯏꯅꯦꯕ ꯃꯥꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯍꯥꯏꯁꯦ ꯑꯗꯨꯅꯅꯤ ꯗꯗꯥ ꯊꯣꯛꯂꯛꯏ ꯑꯩꯁꯨ ꯊꯣꯛꯂꯛꯏ ꯉꯁꯤ ꯄꯨꯜꯂꯤꯁꯤꯅꯤꯀꯣ ꯍꯣꯏ. ꯑꯗꯨꯅ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯗꯗꯥ ꯊꯦꯡꯅꯕ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯗꯗꯥꯒ ꯄꯨꯟꯕꯒꯤ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯏꯁꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯨꯟꯈꯤꯁꯤ ꯄꯨꯟꯈꯤꯁꯤ, ꯑꯗꯨꯒ ꯄꯨꯟꯈꯤꯁꯤ. ꯅꯝꯕꯔ ꯂꯧꯅꯔꯕꯅꯤꯅ ꯍꯣꯏ. ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯗꯗꯥ ꯍꯣꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯁꯥꯡꯉꯦ ꯗꯗꯥꯒꯤ ꯆꯦꯅꯦꯜꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯄꯦꯖꯇꯨꯒꯅ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯗꯗꯥ ꯄꯨꯟꯅ ꯕꯥꯏ ꯕꯥꯏ ꯇꯧꯃꯤꯟꯅꯁꯤ ꯕꯥꯏ 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 ꯕꯥꯏ